E-PAO tabiriba khudimakpu Thouram Susmitana ayuki pau pizari ahanbida paruba headline. Chief Minister na Luchingduna Statehood Day Thouram Pangthokhre Chakot Thouramgi Thoselda politics tawbiganu BJP lengakna tungi mirol kanaba hotnari haina CM Birena Pangthokhre. CSO amadi politicians singi marakta tawshinaba mayamna khulingbadagi miyam khamthengna waribani haina Somendrona Phongdorakli. Center amadi Manipur lengakna matam chana irang loshinaba hotnadaba asi laibak thibani haina Vizoy Koijamna Phongdokhre. Pau Sandona Pijori. Chief Minister na Luchingduna Statehood Day Thouram Pangthokhre Chakot Thouramgi Thoselda politics tawbiganu BJP lengakna tungi mirol kanaba hotnari haina CM Birena Phongdokhre. Ngarang ahanba Manipur Rifles Parade Ground da Manipur lengakna sinduna Manipur bu India gi 18 suba state ama oina ingkumja lisingamaga chamapan humdrani thoigi January 18 da lokshinkhiba numit adubu Statehood Day lising ani kunmanga gi Thouram Chief Minister N Virena Luchingduna Pangthokhre. Thouram aduga mari lenana Chief Minister na phongdokhibada Chakot Thouramgi Thoselda politics tawbiganu asoi angam chungtholiba BJP lengakna tungi mirol kanaba honori haiba wafam phongdokhi. Ngarangi Thouram aduda Manipur Police ki mass parts contingent kullomna sarugyaki. Lengakna sinduna pangthokiba Statehood Day Thouram aduda Minister Govindas, Minister Suseldro, Health Minister Sapam Ranjan, Minister Haikam Dingo, Minister TH Basanta, MLA TH Jamkumar Amadi, MLA TH Arun Kumar na chingba sarugyaki. Thouram aduda Chief Minister na makhatana phongdokhibadi BJP lengakna lamdam asida paikhatkiba amadi paikhatliba Chakot Thouramgi thabak singi matangda wafam kaya sugaina thamki. Thabak sing adudi Nambur River Rejuvenation Project ki lupa crore marfu changna semgat kadaba Imphal River Project lupa crore chahum changna semgat kadoriba Greater Imphal amadi Imphal Manung Concrete Road Hill District Headquarters singda lupa crore Chamaga humdrama panchangna semgat kadaba Concrete Road loinana lupa crore chama changna Senapati Ukhrul Tamenglong amadi Chandral District ta MRI CT scan facility leiba hospital sargani haiba wafam phongdokhi. Chief Minister na makhatana hai labak ki Chakot Thouramgi Thoselda politics tawbiganu wakatpa matamda lengakta oina wakat piu madugi ona tainabada thabak Thouram pairiba mari leinaba mapanlamgi agency da mioi kharana cherol thajinduna wakatpa yaurakpana miyamgi thabak Thouram paikhalakpa matamda apanba ayekpa pire haiki. CSO amadi politicians singi marakta tawshinaba mayamna khutlingbadagi miyam khamthengna waribani haina Somendrona Phongdokhre. Manipur gi praja sing asi ning tamlaba varat ki ning tamdriba praja oiduna leire haina kokomi gi hanigi coordinator Thokchom Somendrona Phongdokhre. Wafam asi ngarang lamfelda leiba coordinating committee on Manipur integrity kokomi gi office ta ingkumja lising ani kunmanga kuntaruki nongna thaupugadaba mihut singi ming lokthokkiba galonana hana kokomi gi coordinator oiramba Thokchom Somendrona matam loireduna International Peace and Social Advancement IPSA gi working president oiriba Khuraizam athobana nongna kokomi gi coordinator oina wasak lobagi Thouramga mari leinana phongdokhibani. Lamfelda leiba kokomigi mayai loishangda pangthokpa ari anoshinabagi Thouram aduda tongan ba loop singi apunba committee ama oiriba kokomigi chahi lising ani kunmanga kuntaruki ming lauthokhibaga loinana nauno thau puragadaba singdi coordinator Khuraizam athoba assistant coordinator finance oina yumkhaiban Surjit Kumar Khuman assistant coordinator publicity oina Khuraizam Jayanta assistant coordinator organization oina Yankopam Diren General Administration oina Fizam Shyamchan amasung executive member oina Sanjit Soraisham Laishram Roman KHS Ramesh Warepam second amadi Mayangbam Danjoini. Center amadi Manipur lengakna matam chana irang loshinaba hotnadaba asi laibak thibani haina Vizoy Koijamna Phongdokhre. Haukiba chahi lising ani kulhumdoi gi me ahumdagi Manipur da thokliba tha kunmathoi helaklaba irang asi varat lengak amadi Manipur lengak anina thinthaba tawdana wakhai puraknaba hotnabiu haina Manipur ex MLA Welfare Association na taksilakle. Ngarang Manipur ex MLA Welfare Association na thadorokpa cherolamagi matung innadi haukiba January 19 da association asigi general body mifam ama pangthokluna furup anigi lan asigi matangda khananaina khi. Association asigi General Secretary Vizoy Koijamna khudyek piduna thadorakpa cherolasena hai. Furup amadi Dharma Chingtam khaidana Manipur gi mahosagi punsida hanjilaknaba thodang loba habisi aikhoi pumnamaki thodang oirakle.
irang asi loishinduna Manipurda ing tapa puraknaba thabak tawrasi haina association asina appeal tawrakli Center amadi Manipur lengakna matam chana irang asi loishinaba honadaba haibasi laibak thibani haina Manipur Legislative Assembly gi hanagi member singna pendaba phawi maram aduna Center amadi Manipur lengakna thinthadana irang asi matam charingaida loishel haunaba puning chingsilakli Moreda Maite Mayek syllabus ki matangda HTC na thamlakhiba wafam CM na yaningdaba phangdokhre Manipur state ke oina recognize toraba Maite Mayek mahiloishang singda tamba horoloba matung thokliba irang asigi manung chana Moreda West toba Hill Travel Council HTC na Maite Mayek tambagi matangda phangdokhiba wafam sing Chief Minister Nongthabam Birena yaningdaba phangdokhre ngarang ahanba Manipur Rifles Ground da pangthokiba 62 suba Manipur Statehood Day Thouram gi matung inna pawmisingna hangba wahangi paukhum piraduna Chief Minister na haikibada Manipur State asi lengakna chalaibani kanagumba organization amana chalaibana te Manipur da organization kaya lairi hairaduna Hill Travel Council amadi atei kaya lengakna thausaningai oide lengakna sakhanglaba organization adubudi lengakna lumna lawi State asi lengakna chalaibani kanagumba lanai miyoi kharana chalaibana te haina Chief Minister N Virena phangdokhi Panbay abadi Moreda based toba Hill Travel Council gi Education Department na handakta thokiba order amana Technopal District ki manung chanba More Border Town da academic session lising ani kunmanga kuntaruk tagi horaga Manipuri Mite Meye ki subject lobada athingba thamkibani subject asigi mahuta Hindi English Mizo Thado Mar Jau Maring Anal Wi-Fi Paite natraga gangthe yauna modern Indian language longna ba khangan kibani Indo Myanmar ngangkhaida Myanmar romdagi changlapa mitop singi matangda phongdoladuna mari lenaba singna mitop changlakpa sing biometric lawgi thabak ningthijana chathari haina Chief Minister na makhata khi Language yaudana culture mapung faba ngamloi haina Professor Lokendro na phongdokhre Language yaudana culture mapung faba ngamloi haina Manipur University ki Vice Chancellor Professor N Lokendro na phongdokhre Wafam asi ngarangdagi hoduna Vardiya Vasa Samiti amadi University Grant Commission UGC gi miteng makhada Manipuri Vasa Samarandan Samiti MVSS Manipur University na sinduna Academic Writing to Development for Higher Education in Vardiya Language Manipur haiba hiramda numit ini chupna chathagadaba author singi workshop program hodopagi thoramda haikibani Manipur University ki VC Court Hall da pangthokiba Thouram aduda UGC New Delhi gi Deputy Secretary Dr. Mariganka Sekhar Sharma former BC Danamanjuri University Professor N Rajmohan Singh amadi Manipur University of Culture gi VC Professor P Gunindro Singhana Mithunglen Singh oina saruk yakhi NEP 2020 lakpadagi school education dagi horaga university level fawada regional language sing mapung fana tambagi tangai fadaba lairi Masina hogalaliba mahiroishingda manglomda chatpa ngamlagani haiki Thouram aduda MBSS Manipur University ki Nodal Representative Professor S Imoba yauna University amadi college singdagi oja kayana saruyaki Kuntra Nipan Suba National Games ta Manipur gi sanaroi chahumga taramanga henvana saruk yaragani haina Minister Govindas na phongdorakli Youth Affairs and Sports Minister Govindas konthozamna lauthokre Tha asigi kunipandagi Uttarakhand da pangthokadoriba kuntra nipan suba National Games ta Manipur dagi sanaroi chahumga taramanga henvana saruk yaragani Paumi singda wafam asi phongdola duna Govindas na makhata na hai Sanaroi sing asina masana kulhum doiromda changdamnagani pangthokodoriba National Games asida Manipur na soidana maipa pangamgani havigi achelpa thazaba ama thamli National Games asida saru yagadaba sanaroi singi traveling ki allowance ki senfam khudima Manipur lengak na puthokani yenaba leiriba association singi oinadi senfam asi sanaroi singi masa masagi account da direct benefit transfer ki khuthangda haplagani hainasu Minister Govindas konthozana makhata na phongdokhi panba yabadi hiram asiga mari lenana Sports Association kulhumdoi gi mihu singi oiba mifam ama Minister Govindas konthozamna kaukhibani adum oinamak shooting tennis weightlifting lawn ball amadi golf ki association singi mihu singdi mifam aduda saru yakhide mifam aduda sanaroi amadi association singna thengnari ba kudong chadaba singi matangda kupna khana kibaga lonena National Games asida medal masing yamna purakpa ngamnaba lengakna pangba yaba mateng khudimak pangani hanasu lengaki maikejigi thazaba pikre Lisingani kunmari da Thobal District Hospital da accident khaktada case lisingamaga sumna humpulaki haina DC na phongdorakli
Haukiba chahi lising ani kunmari da district hospital Thaubalda accident khaktada case lising amaga sumna humpu lakhi. Masi yamna mi painingai ni haina DC Thaubal athokpam Suvasna phangdokhre. National Road Safety Month kamari lenena District Administration miyeng makhada Zonal Education Office Thaubal amadi District Transport Office Thaubal ani nasinduna district level quiz competition ama ngarang Chawyaima Higher Secondary School Thaubalgi Auditorium Hall pangthokhiba thoramda wafam asi DC na phangdokhibani. District asidagi khangalaba school marigi mahairosingna saruk yaduna pangthokhiba quiz competition Hodopagi Thouramda Deputy Commissioner Thaubal Ahantem Suvas, ZEO Thaubal Arambam Anil Kumar, District Transport Officer Thaubal Hemchandra Irengbam Amadi, Chawyaima Higher Secondary School ki Principal M Munindro na saruyakhi. Quiz competition Hodopagi Thouramda DC Thaubal A Subasna phangdokhibada India pumada tha ama chupna chatnagadaba National Road Safety Month asi Thaubal district ki oinasu January amadagi hoduna January 13 phawa chathagani. Haukiba chahi lising ani kunmari da district hospital Thaubalda accident khaktada case lising amaga somna humpu lakhi. Masi yamna mi painingai ni. Maru oina chahi sudriba angangsingna masaga chanadaba gari sing thawagi chanabi asi mama mapa oiriba singna chekchin minasi. Loinana accident hantahana bohona minasi haina su phangdokhi. Ireibak thugainaba sarau shiliba India ki Thouram singda saruk yapham thokte haina korkomna phangdorakli. January 13 Indiana Republic Day ni haiduna pangthokadoriba Thouram asi Manipur dadi Loichan Makok British ki lengak londagi semjin sajilage hena tamthiraba yachan oina makha adumak chamta honaba Colonialist Republican Day Thouram ni haina lawi haina aina thinkraba loop asigi makedigi thokpa cherolamana phangdorakli. Cheroladuna makataraduna hai Manipur Kanglaipa miyambu mikha polhanduna irebak thugainaba sarau shiliba India gi Thouram singda saruk yapham thokte. India gi lengak lona opposition media social activists singbu wayal lana sizinaduna tati tawoiba tobangam hali. Government ki aswebadu yaningde harubada lebak thugaibani haina maral pibangam liba India government ne. Economic recession thokpa mathakta natana democratic recession lebada malemgi oina India bu khudam pinare. Democracy Watching Organization singna hauzik palibalengak asi full democracy ki thak yaudana autocratic ki fiva nungda leriba supnam lengak hybrid rism oina phongdoklei. Election pangthopa haibasina democracy ki khudam oizarabasu matam amada Soviet Union gi luchingba Joseph Stalin na hairam khiba those who vote decide nothing, those who count the vote decide everything haibadumak India gi oinadi phungchum chumlaba waphamni. Miyamda tarang chathanduna magician Modi gi medical machinery singi sizinaduna Mikhal Singda BJP na mai pakhan bangamle. Indiana malemgi oina yamna matau mandana the largest democratic government oirambadagi nauhaunana hojikti senglaba the largest hybrid regime oina kumthakhre haina su cheroladuna makhatari. Aroibada marueba paw amuka hana pizari. Chief Minister na Luchingduna Statehood Day Thouram Pangthokhre Chakwat Thourangi Thauselda politics tawbiganu BJP lengak na tungi mirol kanaba honari haina CM Birena phangdokhre. CSO amadi politicians singi marakta tawshinaba mayamna khulingmadagi miyam khamthengna waribani haina Somendrona phangdokhre. Center amadi Manipur lengak na matam chana irang loshinaba honadaba asi laibak thibani haina Bijoy Kojamna phangdorakli. Matang asida loyalam E-PAO na ayuki pau piba loizari tabiri bakudi mapo amuka hana khurujari.